Manipur da tholiba kuki narco terrorist singna chatkhre lana si loisendringaida khul ngakpa phaba yaroi President's rule thamba yaroi athuba da lengak semu haiduna ngarang ahing ima ibel lising kayana khutta meira paiduna khongchat chatkhre Thobal District Hairok Assembly Constituency ki manung chanba yaripok maikege nongpok thangba sarukta kamjong Kangpopi District ki khul kaya ki khumlon naduna leiriba Fanjakhong, Chandrakhong, Ningel, Lairongthel, Malom, Amasong, Kagmayai Khulgi Merapai Bisingna Punna Sinduna Chatkiba Meiragi Khongchat Atuda Khul ngakpa phaba yaroi Manipur da PR thamba yaroi Atuba matamda lengak semgadabane Manipur gi apunbagi saktam kaiba yaroi amade long live Manipur haiba kholau kaya lauke Khul taruktagi masing yamlaba Meirapai bi ima ibel ine indol ichi ichal itai malising kayana saruk yaduna khutta Meirapai duna magi khul Yaripo kasom lambe paringda lagnaraga horton amasong mayai kaitel khulge lamdai bungda pulap punduna kholau kaya lauminaraba matungda khongchat adu losinke meiragi khongchat adu da sarugya khibe Meirapai bi lochingbe ima singna phongdorakpada hauze Manipur da loishinba naidriba lana sigi marakta Manipur da President rule chalairakpa se laibak thibane legak na ngammi haibagi matagum khul ngakliba isa isu singbo mafam matam yengdana maral leitana phaba punba yaroi Manipur da gya thuba matamda PR longtok laga lamda masigi anoba chief minister khanduna lengak ama semgadabani haina phongdorakke Ngasisu numidang asida ekoi Nambole sigi manung chanba isok telai riba Meirapai bisingna sinduna khul ngakpa phaba yaroi athuba lengak semu amade ekoi PR pamde haina Jingfu ningthau sembi leima harau bungda kholau lauduna khongjang sangsankre khongjang sangsinba duda Manipur gi tiraba luraba tanfam asida khul ngakpa kaya leptana farak liba asi yabangam loi haiba wafung kaya su phongtokke Sumana Lodri Kadabune, Kutok the other Vanilla, the Wishing from Singji President of Wangam Home Pirama Pido. Khangabok apunba Meirapai bi lutna su sinduna ngarang numidang Khangabok lamlong bazarda meiragi rally chatuna khul ngakpa phaba yaroi haiduna khongjang sangsenkre khongjang aduga mari lenana Khangabok apunba Meirapai bi lupki president Moirangthem Tombi Devina haikibada athuba matamda PR longthokpiu khul ngakpa isa phaba yaroi athuba matamda order sil purakpiu haiki Haurakpa matamdagi khulngakpa isasingchina khulasing ngakna lerakpani khulngakpa sing phaba yaroi athuba matamda PR lathokpiu sarkar athuba matamda sembiu adu natragadi mama mayam sina isasingchi phaba matamda mama ekhoi tumina leiba ngamoi mama singchina civil war haurakani athuba matamda sarkar si sembiu natragadi civil war lakani ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯑꯁꯤꯗ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅ ꯇꯧꯕ ꯇꯧꯒꯗꯕ ꯊꯕꯛꯅ ꯇꯧꯗꯕ ꯑꯣꯟꯅ ꯇꯩꯅꯕ ꯑꯁꯤꯒꯨꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤ ꯁꯨꯡꯆꯠ ꯆꯠꯇꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯁꯤꯚꯤꯜ ꯋꯥꯔ ꯍꯥꯏꯕꯁꯤꯃꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯂꯥꯟꯁꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯥꯔꯃꯤꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯀꯅꯥꯝꯇꯅ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯄ ꯉꯝꯃꯛꯇꯕꯗꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ Mia Manipur ki praja kaisu khangjadaba isa inau lairak laisu tamaga leigadaba satra naharon mayam sina khutta khulai paining the bairaga ngasai baba khungak tuna leiaklaga hauja PR thamabu kanda khungak pa phagani lokhai kani haibagi order thopira pase mama wai be khuding mana yaba chongam ngamoi ai khoi de hauja PR leige leyo leiroi to ready mia ponamaki thengna gani chap chana thengna gani haibase Manipur to leiba mama khuding maki ready